ꯋꯦꯠ ꯒꯦꯟꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣꯅ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯣꯟꯈꯥꯛ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯦꯠ ꯒꯦꯟꯒꯤ ꯃꯇꯥꯡꯗ ꯁꯦꯝꯃꯛꯑꯒꯦ ꯐꯔꯦ ꯋꯦꯠ ꯒꯦꯟꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯃ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯃꯇꯥꯡꯗ ꯑꯃ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯁꯄ꯭ꯂꯤꯃꯦꯟꯗ ꯃꯥꯁ ꯒꯦꯅꯔ ꯆꯥꯔꯨꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯥꯁ ꯒꯦꯅꯔ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯖꯔꯛꯑꯒꯦ ꯍꯧꯖꯤꯜꯂꯁꯤ ꯑꯗꯨꯝ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯋꯦꯠ ꯒꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯦꯂꯣꯔꯤ ꯁꯔꯄ꯭ꯂꯁ ꯑꯃꯗ ꯆꯥꯕ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯁꯤꯗꯒꯤ ꯍꯦꯟꯒꯠꯅ 300ꯇꯒꯤꯅ 500 ꯃꯨꯛ ꯍꯦꯟꯒꯠꯂꯒ ꯆꯥꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯔꯒꯅ ꯒꯨꯒꯜꯗ ꯆꯪꯉꯣ ꯀꯦꯂꯣꯔꯤ ꯀꯥꯜꯀꯨꯂꯦꯇꯔ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯅꯁꯥꯒꯤ ꯑꯦꯖ ꯍꯥꯏꯠ ꯋꯦꯠꯇꯣ ꯃꯦꯟꯕꯤꯔꯣ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯇꯤ ꯂꯦꯚꯦꯜ ꯃꯦꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯂꯛꯀꯅꯤ ꯋꯦꯠ ꯂꯣꯁꯀꯤ ꯍꯥꯟꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯁꯣ ꯏꯟ ꯐꯣꯔ ꯋꯦꯠ ꯒꯦꯟ ꯑꯅ ꯑꯃ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯃꯦꯟꯇꯦꯟ ꯋꯦꯠ ꯑꯅ ꯊꯥꯏꯗꯣ ꯑꯗꯨꯒꯤ ꯀꯦꯂꯣꯔꯤꯁꯇꯣ ꯆꯥꯔꯒꯅ ꯅꯪꯁꯦ ꯑꯗꯨꯝ ꯋꯦꯠꯁꯦ ꯂꯦꯡꯗꯕꯤꯗ ꯂꯩꯗꯣꯏꯅꯦꯕ ꯍꯟꯁꯨ ꯍꯟꯊꯔꯛꯑꯔꯣꯏ ꯍꯦꯟꯁꯨ ꯍꯦꯟꯒꯠꯂꯛꯑꯔꯣꯏ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯋꯦꯠ ꯒꯦꯟ ꯇꯧꯕ ꯄꯥꯝꯃꯤꯅꯤꯅ ꯑꯗꯨꯅ ꯀꯦꯂꯣꯔꯤ ꯁꯔꯄ꯭ꯂꯁ ꯑꯃꯗ ꯆꯥꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯀꯦꯂꯣꯔꯤꯁꯦ 300ꯇꯩꯅ 500 ꯁꯤꯃꯨꯛꯀꯤ ꯍꯦꯟꯒꯠꯂꯒ ꯑꯣꯏꯅ ꯆꯥꯕꯤꯌꯣꯕꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯒꯠꯄꯁꯨ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯅꯪ ꯋꯦꯠꯇꯤ ꯒꯦꯟ ꯇꯧꯈꯤꯕ ꯌꯥꯏꯀꯣ ꯅꯪꯅ ꯍꯣꯏ ꯐꯦꯠ ꯉꯥꯛꯇ ꯒꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯕꯨꯗꯤ ꯍꯦꯟꯒꯠꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯜ ꯒꯦꯟ ꯇꯧꯒꯦ ꯑꯣꯏꯅ ꯐꯖꯅ ꯇꯧꯒꯦ ꯕꯜꯀꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯖꯜꯂꯒ ꯐꯦꯠꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯁꯜꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯇꯞꯄ ꯄ꯭ꯔꯣꯁꯦꯁꯅꯤ ꯅꯪꯅ ꯐꯣꯔꯁ ꯒ꯭ꯔꯣꯠ ꯇꯧꯒꯦ ꯌꯥꯔꯣꯏꯕꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯀꯛꯊꯔꯤꯈꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯦꯠ ꯃꯌꯥꯝ ꯍꯟꯊꯕ ꯌꯥꯒꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤꯅ ꯋꯦꯠ ꯒꯦꯟ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯃꯁꯜꯁꯦꯀꯣ ꯅꯪꯅ ꯄ꯭ꯔꯣꯇꯤꯟꯒ ꯕꯣꯔꯥ ꯑꯃ ꯍꯦꯟꯅ 400 ꯒ꯭ꯔꯥꯝ ꯄ꯭ꯔꯣꯇꯤꯟꯒ ꯆꯥꯁꯜꯂꯦ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯃꯁꯜꯁꯦ ꯀꯩꯇ ꯖꯔ ꯂꯥꯎꯅ ꯒ꯭ꯔꯣ ꯇꯧꯕ ꯂꯩꯔꯣꯏ ꯃꯁꯥꯒꯤ ꯂꯦꯚꯦꯜ ꯑꯃ ꯂꯩꯖꯔꯤꯅꯤ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ 300ꯇꯒꯤꯅ 500 ꯐꯥꯎ ꯀꯦꯂꯣꯔꯤ ꯁꯔꯄ꯭ꯂꯁ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯆꯥꯕ ꯃꯇꯝꯗ ꯅꯪ ꯋꯦꯠ ꯒꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯔꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯦꯛꯁꯔꯁꯥꯏꯁꯀꯤꯁꯦ ꯅꯪ ꯔꯦꯁꯤꯁꯇꯦꯟ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯤ ꯖꯤꯝ ꯅꯠꯇ꯭ꯔꯒ ꯀꯦꯂꯦꯁꯊꯦꯅꯤꯛ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤꯅꯦ ꯋꯦꯠ ꯒꯦꯟ ꯇꯧꯒꯦꯕꯨꯗꯤ ꯌꯥꯅꯤ ꯑꯗꯣ ꯅꯪ ꯐꯦꯠꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯒꯦꯟ ꯇꯧꯔꯛꯑꯅꯤ ꯃꯁꯜ ꯒꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯔꯦꯁꯤꯁꯇꯦꯟ ꯇ꯭ꯔꯦꯅꯤꯡꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯖꯤꯝ ꯅꯠꯇ꯭ꯔꯒ ꯀꯦꯂꯦꯁꯊꯦꯅꯤꯛ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯦꯂꯦꯁꯊꯦꯅꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯑꯗꯨꯅ ꯖꯤꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯣꯠꯁꯦ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯚꯔꯂꯣꯗ ꯑꯗꯨꯝ ꯇꯧꯒꯗꯕꯅꯦꯕ ꯅꯪꯁꯦ ꯅꯁꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯒ ꯆꯥꯈꯠꯂꯛꯑꯕꯅꯤ ꯅꯪ ꯅꯁꯥꯁꯦ ꯑꯗꯨꯝ ꯀꯟꯐꯝ ꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯕꯜꯀꯤꯡ ꯇꯧꯔꯤꯕꯅꯤꯅ ꯅꯪ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯁꯦ ꯁꯦꯁꯟ ꯇꯨ ꯁꯦꯁꯟ ꯍꯟꯗꯛꯀꯤ ꯉꯁꯤꯁꯦ ꯕꯦꯟꯆ ꯄ꯭रेꯁ ꯄꯥꯏꯔꯦ ꯍꯥꯏꯁꯦ ꯕꯦꯟꯆ ꯄ꯭रेꯁꯇ ꯅꯪꯁꯦ 40 kgꯗ ꯔꯦꯄꯤꯇꯦꯁꯟ 9 ꯉꯝꯃꯦ ꯍꯥꯏꯁꯦꯕ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯊꯪꯒꯤ ꯁꯦꯁꯟ ꯃꯊꯪꯒꯤ ꯆꯦꯁ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯦꯄꯤꯇꯦꯁꯟ 9 ꯉꯝꯅꯕ ꯍꯣꯠꯅꯒꯗꯕ 10 ꯉꯝꯅꯕ ꯍꯣꯠꯅꯒꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯈꯠꯂꯦꯗꯅ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯔꯦꯞ ꯔꯦꯟꯖꯁꯦ 8ꯇꯒꯤꯅ 12 ꯁꯥꯟꯅꯔꯦ ꯍꯥꯏꯁꯦꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ 40 kg ꯅꯪꯅ ꯊꯥꯡꯒꯠꯂꯝꯕꯗꯣ 12 ꯔꯦꯄꯤꯇꯦꯁꯟ ꯌꯧꯔꯦ ꯍꯥꯏꯔꯒꯗꯤ 45ꯇ ꯑꯃꯨꯛ ꯉꯝꯅꯕ ꯍꯣꯠꯅꯔꯣꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯚꯔꯂꯣꯗ ꯅꯪꯒꯤ ꯍꯥꯟꯅ ꯉꯝꯃꯝꯕ ꯆꯥꯡꯁꯦ ꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯒꯠꯀꯗꯕ ꯁꯤꯒꯤ ꯃꯇꯝꯗꯅꯤꯀꯣ ꯅꯪ ꯃꯁꯜꯁꯦ ꯐꯖꯅ ꯒ꯭ꯔꯣꯠ ꯂꯩꯗꯣꯏꯁꯦ ꯅꯪ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯚꯔꯂꯣꯗꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯚꯔꯂꯣꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯟꯅ ꯄꯥꯏꯈꯤꯕ ꯌꯣꯠꯇꯣ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯔꯒꯗꯤ ꯅꯪ ꯃꯁꯜ ꯒ꯭ꯔꯣꯠ ꯐꯖꯅ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯚꯔꯂꯣꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯀꯥꯔꯗꯤꯑꯣꯁꯨ ꯇꯧꯒꯗ꯭ꯔꯥ ꯍꯪꯕꯁꯦ ꯀꯥꯔꯗꯤꯑꯣꯁꯨ ꯇꯧꯒꯗ꯭ꯔꯥꯅ ꯍꯪꯉꯦꯀꯣ ꯇꯧ ꯀꯥꯔꯗꯤꯑꯣꯁꯦ ꯅꯪꯒꯤ ꯋꯦꯠ ꯒꯦꯟꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯕꯤꯗ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯕ ꯍꯛꯆꯥꯡ ꯌꯥꯡꯅ ꯂꯩꯅꯕ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯅꯪꯒꯤ ꯂꯣꯡꯖꯤꯇꯤꯚꯤꯇꯤ ꯅꯪꯒꯤ ꯍꯦꯜꯊꯒꯤ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯀꯥꯔꯗꯤꯑꯣ ꯇꯧꯕꯁꯤꯅ ꯀꯥꯔꯗꯤꯑꯣꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯩ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯠꯄ ꯑꯣꯏꯔꯣ 30 ꯃꯤꯅꯠꯁꯇꯩꯅ 1 ꯑꯋꯥꯔ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯅꯪ ꯋꯦꯠ ꯒꯦꯟꯒꯤ ꯇꯧꯔꯤꯉꯩꯗ ꯕꯜꯀꯤꯡ ꯇꯧꯔꯤꯉꯩꯗꯁꯨꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯃꯇꯥꯡ ꯍꯥꯏꯔꯒꯅ ꯑꯗꯨꯒ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯃꯇꯥꯡ ꯑꯣꯏꯔꯒꯅꯀꯣ ꯁꯄ꯭ꯂꯤꯃꯦꯟꯗ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯕ ꯍꯥꯟꯅ ꯍꯥꯏꯒꯦ ꯃꯥꯁ ꯒꯦꯅꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯁꯄ꯭ꯂꯤꯃꯦꯟꯗ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯄ꯭रोटीन पाउडरꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯍꯣꯜ ꯐꯨꯗꯁ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭रोꯇꯤꯟꯁꯦ ꯗꯦꯂꯤ ꯏꯟꯇꯦꯛ ꯅꯁꯥꯒꯤ ꯑꯃ ꯑꯗꯨꯝ ꯂꯩꯖꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯧꯔꯛꯇꯕ ꯃꯇꯝꯗ ꯅꯪꯒꯤ ꯄ꯭रोꯇꯤꯟ ꯄꯥꯎꯗꯔꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯅꯤꯀꯣ ꯆꯤꯀꯟ ꯕ꯭ꯔꯦꯁꯇꯒꯤ ꯄ꯭रोꯇꯤꯟꯁꯦ ꯂꯧꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯄ꯭रोꯇꯤꯟ ꯄꯥꯎꯗꯔ ꯊꯛꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭रोꯇꯤꯟ ꯄꯥꯎꯗꯔꯁꯦ ꯊꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯌꯦꯟ ꯃꯊꯥ ꯀꯩꯀꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭रोꯇꯤꯟꯁꯦ ꯁꯨꯔꯛꯇꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯄ꯭रोꯇꯤꯟ ꯄꯥꯎꯗꯔꯁꯦ ꯊꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯟꯚꯤꯅꯤꯌꯦꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭रोꯇꯤꯟꯁꯨ ꯑꯣꯏꯕ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯅ ꯀ꯭ꯔꯦꯇꯤꯟꯒ ꯄ꯭रोꯇꯤꯟ ꯄꯥꯎꯗꯔꯒ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯤꯀꯣ ꯑꯗꯨꯒ ꯃꯥꯁ ꯒꯦꯅꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯦ ꯃꯥꯁ ꯒꯦꯅꯔ ꯆꯥꯔꯨꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯀꯣ ꯃꯥꯁ ꯒꯦꯅꯔꯁꯦ ꯄꯩꯁꯥ ꯇꯥꯡꯉꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁ ꯒꯦꯅꯔ ꯄ꯭रोꯇꯤꯟꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯥꯁ ꯒꯦꯅꯔꯁꯦ ꯍꯣꯡꯉꯦ ꯈꯣꯠꯂꯦ ꯀꯦꯖꯤ 3ꯗ ꯁꯤꯈꯛ ꯄꯤ ꯀꯥꯏꯅꯗꯤ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯀꯨꯞ ꯑꯃꯗ ꯃꯣꯏꯗꯤ 100 ꯒ꯭ꯔꯥꯝꯗꯩꯅ 150 ꯒ꯭ꯔꯥꯝ ꯁꯤꯃꯨꯛꯀꯤ ꯔꯦꯟꯖꯇꯅꯦꯕ ꯆꯥꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄ꯭रोꯇꯤꯟꯒꯤꯗꯤ 35 ꯒ꯭ꯔꯥꯝ ꯑꯗꯥꯏꯃꯨꯛꯇꯅꯦꯕ ꯁ꯭ꯀꯨꯞ ꯑꯃꯗ ꯂꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯄ꯭रोꯇꯤꯟꯁꯨ ꯀꯩꯗꯧꯔꯦ 24ꯗꯩꯅ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯑꯅꯤꯕ ꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤ 100 ꯒ꯭ꯔꯥꯝ ꯁ꯭ꯀꯨꯞ ꯍꯥꯏꯗꯣ ꯑꯗ ꯑꯩꯅ ꯌꯦꯡꯉꯝꯕ ꯃꯇꯝꯗ 18 ꯒ꯭ꯔꯥꯝꯗꯩꯅ 20 ꯒ꯭ꯔꯥꯝꯁꯤ ꯌꯥꯝ ꯊꯤꯅ ꯄ꯭रोꯇꯤꯟꯁꯦ ꯅꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯊꯣꯛꯅꯔꯨꯕ ꯃꯇꯝꯗ ꯄ꯭रोꯇꯤꯟꯅ ꯇꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯒꯦꯅꯔꯁꯤꯅ ꯍꯣꯡꯉꯦ ꯀꯦꯖꯤ 3ꯗ ꯑꯗꯨ ꯄꯤꯔꯦ ꯑꯗꯥ ꯄꯤꯔꯦꯅ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯄꯥꯊꯣꯛꯅꯔꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ 35 ꯒ꯭ꯔꯥꯝ ꯅꯣꯡꯃꯗ ꯀꯩꯅꯣꯅ ꯀꯦꯖꯤ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯊꯥ ꯑꯃ ꯆꯠꯂꯦ ꯍꯥꯏꯔꯁꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟ ꯃꯥꯁ ꯒꯦꯅꯔꯗꯗꯤ ꯀꯦꯖꯤ ꯑꯃꯁꯦ ꯅꯨꯃꯤꯠ 10ꯅꯤꯈꯛ ꯆꯠꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯊꯣꯛꯅꯕꯗ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ
मास गेनर प्रोटीन जो नेमना यावरे प्लस अखोइदा अदुदा यावरिबा कार्ब्स काजे फतबा कार्ब्स इंग्रेडिएंट्स काजे यावबनेबको अदुना नसादो न सोगलकनेबा होय सिगी मतंगजिदाबुदि अखोइ हाई क्वालिटी मेंटेन तौबा ब्रांड लई खोलेनदि हाइको अदु लई हाइगजु दुम पैसादी अइना हाइजि पैसा तांगबनेबको अदुगा प्रोटीन जु नेमना फंगबनेबा जस्ट अदुना अखोइना होल फूड्स कुमा जाखलकपने याम हेना नोंदा पैसा जु सेव तौरकनी अदुगा नसा फगलकपदु जु हेना हेंगनेबको आई बोनस अमजु दुम पिरमगे अखोइना लिक्विड कैलोरीज यारगे कंज्यूम तौबा नंगना वेट गेन तौनो खोनरपदि संगोम थक्सन बे अमूल तजा oats अदैदि peanut butter लफोय शेक तौबा या सिदा nuts कुंबा almonds गुमा मु calories dense ओबा पोने मोजे अफबा healthy fats का जु यावबा सिगी जे ससा हापचलेदा नंग calories अदुम कनोगी अखोइगी होजिकी mass gainer दो अदुदगी बुहेना नंग calories यामगनेबा शेक अमा थक्पा मतमदा सुमाय लेबा मतमदा कानरकनी अदुगा mass gainer गी ओइना जे को आइना हाजिनी mass gainer recommend सु तौ एक तौदे नंगना कइगुमने को mass gainer जे ख्वाइ rare case ता चाबा याबा जे को हाँ भाई नंगे कई होल फूड्स के काजे तसेंग चागजु वे गेन तब ngमद्रे हाबदि अस आइजि नमजले अदुम फजने जाजे ब्रो तब चुक ngमद्रे तसेंग ngमद्रे सिमदि हागदि मासगे नंग यारेको अदु नंगे कई पैसा पाइरबा पैसादी चंगिको सिगी पोचिजो पैसा पाइरबा अदुगा कनोजे हाई क्वालिटी ब्रांड अफबा हाजाने मासगे नरजो करमबनो थिदोक्चरो अदुदि नंग मनिंग द कई यावे इंग्रेडिएंट्स कोपदुको सिगी अहुम जे हेक फजना तौरबा पैसा जु पाइरबा नंग जे अदुगा वे गेन जे तब चुक ngमद्रबा अदुगा हाई क्वालिटी ब्रांड अमो ओइरबा नंगी मासगे अदु ओइरगदि थौ नंग वेट गेन सुनो तो ngमद्रे फना चारे हारगजु अदुदि उपाय लेत्रे नंगी अतोप ऑप्शन लेतेबा अदुमको आई मानबदा नार्स कायना गाइना केजी तरुक तरे हेंगथलेबा माजे हा मासगे थके आई सुदल थकनो अदु सुदल थकनो नाइना हायबा अदो माजे वेट गेन तौ ngमदुइ मांदे बाय खोलेना हारमेबा अदो आई मील प्लान्स फुलो फजन तौबदि मा अदु वेट गेन तौगेबा बाय खो मने नाउ पामजु मा केजी तरुक तरे हेने हेंगथक्रेबा अदैदि आइगे रेस वेट गेन ना मजु लै अदु मा ngरang पाउ फाउनबने आई फोटो गुमदि लैत्रे प्रूफ जे फजन को आई ngरang हंगबदा ब्रो आई केजी अहुम हेंगले अदु लमजेन जेन बगी होजिति कनो तौदे आई मील प्लान सेंगिबा हातारे को लमजेन जेन बगी होजिति आई वेट जे लेंगदबि दे लेले कजु हेंगते खोते का हाइलेबको अदैदि डायमंड नामले डायमंड जिजु केजी 57 58 साइदे 63 यौरबने माजी को आइदो आइना माइ मील प्लान सेमगने वेट गेन गी ओइना आइना वेट गेन गी वीडियो पांग थागतबगी पंदबाने को सिनेबा आई मोइ मास गेन अमदा पिथक्तेबा सप्लीमेंट जो अतोप तो पाम ता आइना सेना कोलोना हागिदेबा डायमंड बुदि सेने डायमंड बुदि मा प्रोटीन पाउडर थकपने अतोपा दना साय पाइ खोमाइ मोइ सप्लीमेंट अमता यावदेबा होल फूड्स काक्तनेबा अदुना मास गेन थौनो मास गेन जे इसादा फतबगी अम लेरे को अदुगा कनो अम लेरे पैसा याम चंगबा अम लेरे अदुगा प्रोटीन जु नेमबा नंग मास गेन थागजु नंग येन मथा अदुगुम मैम चाक तब यारो मरंदि प्रोटीन याम नेमेबा मोइ मास गेन स्कूप ओनदगा याविस गन ताब्रा अदु रेगदि योने ना स्कूप अनि थक्सले आइनि स्कूप अनि 100 ग्राम स्कूप अनि थकलको नंग पैसा अमा बोरा अम चंगनी को अदुगा प्रोटीन जे यामबदा 40 ग्राम प्रोटीन अदाम तने फंगतुजे अदु रेगदि नंग लेमौरियो प्रोटीन मैम दो येन के गादे एकदम लौदबा यारोइबा चुम्मी को प्रोटीन पाउडर थागजु दुम तत्ति मानेबा अदुबु पैसा दु पाथकनो मतम दे थिने खेनाबनेबा सिने वाले बो लोरे सिनाउसे अदुगा नोइना कइगुम्बा मील प्लान सेबियोना हारगदि को वेट गेन गी ओरगजु आई दुम तौबिगे आइगा 1-on-1 कंसल्ट फजना तौरगा नंगना कई खंगनिंग खोटपा वेट गेन गी हातारे अदुगी मतंग लोइमा आइना ताकपिरमगे फिटनेस रिलेटेड एनी डाउट लाइफ मतम जिम गी खोटपगी अदुगी जो आइना क्लियर तौबिरमगे आइगी फोन गी लिंक दो डिस्क्रिप्शन का पिन कमेंग दा हपचलमगे अदुम मेंजलोबको वेट लॉस की ओइनदि थाबनि को नो एक चंग मतम वेट लॉस की थोलकनेबको अदुम वेट लॉस की ओइजरगजु नो मेंजलो आई सी वीडियो जे खतने सेम जे अतोपदा वेट गेन गी ओइनगजु सेमोय मैम ने सेमबिरोना सुमा हाबदु दै जु सेमगे ना सेमनेबको आइगी निच कदि चाना दबने अदु वारी बुसिने नो एदुम मेंजलो अदुगा आइना रिसाउट तौजरागे अदुगा आई नोइदा नॉलेज के जो शेयर तौरमगे अदुगा वेट गेन दो आई सोइदबि मावलग फरे लोइसलगे असिगी कायनाजे मथंग वीडियो दं थेंगनसि बाय बाय